ꯍꯣꯏ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯅꯪ ꯀꯦꯔꯤꯁꯦ ꯄꯨꯡ 2ꯗꯤ ꯍꯦꯟꯖꯜꯂꯛꯑꯦ ꯅꯪꯅ ꯐꯅ ꯀꯦꯔꯁꯨ ꯑꯩꯉꯣꯟꯗ ꯍꯦꯟꯗꯧꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯁꯤ ꯂꯣꯏꯔꯒ ꯃꯤꯇꯤꯡ ꯑꯃꯨꯛ ꯆꯠꯀꯗꯧꯅꯤ ꯂꯣꯏꯁꯜꯂꯨ ꯊꯦꯡꯉꯦ ꯀꯩꯅꯣ ꯈꯔ ꯀꯦꯗꯗꯤ ꯀꯩꯅꯣ ꯑꯩꯕꯨꯗꯤ ꯐꯔꯤꯅꯦ ꯅꯪ ꯉꯥꯏꯕꯗ ꯁ꯭ꯀꯣꯠ ꯃꯌꯥꯝꯁꯦ ꯍꯛꯀꯥꯝ ꯋꯥ ꯆꯟ ꯂꯩꯔꯦ ꯑꯩꯅ ꯍꯦꯟꯅ ꯆꯠꯅꯤꯡꯗ꯭ꯔꯤꯕꯅꯤꯅꯦ ꯚꯣꯠ ꯃꯌꯥꯝꯁꯦ ꯀꯦꯗ꯭ꯔꯩ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯆꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯚꯣꯠ ꯀꯥꯗꯣꯔꯤ ꯂꯣꯏꯁꯜꯂꯣꯅꯦ ꯊꯦꯡꯉꯦꯅꯦ ꯐꯤ ꯑꯃꯨꯛ ꯁꯤꯟꯗꯣꯔꯤꯕ꯭ꯔꯥ ꯐꯖꯔꯦ ꯐꯖꯔꯦ ꯂꯥꯎ ꯂꯣꯏꯔꯦ ꯆꯠꯁꯤꯁꯨ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ ꯅꯪꯅ ꯊꯣꯡꯕ ꯆꯥꯔꯣꯏ ꯑꯣꯏꯅꯩꯔꯣ ꯑꯩꯅ ꯀꯥꯏꯗ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯗꯦ ꯍꯥꯏꯈꯤꯗꯦ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯉꯤ ꯏꯕꯦꯝꯃ ꯑꯣ ꯅꯪꯒꯤꯁꯦ ꯏꯁꯩ ꯁꯛꯑꯣ ꯌꯥꯗꯕꯩꯔꯣ ꯍꯌꯦꯡ ꯁꯛꯄꯤꯔꯛꯀꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤꯅꯦ ꯁꯤꯐꯧ ꯇꯥꯅꯕ ꯁꯛꯄꯤꯔꯛꯀꯦ ꯀꯔꯤ ꯍꯥꯏ ꯁꯛꯇꯣꯏꯕ Tema, ay tunan ni tema. Tunan. Nangbu kamay taurige, nasakpu khangudrene. Tema, nungai biri ko. Oh. Kadai chatluino nangbo? Itay mai dukan dagi kainum ta leje. Jiel, kai chatluino? Kaisu chateda. Kaisu chatra kamai somda laiba? Som thabam ta chatkena laiba. Tale jil gi thabak tu yam luba natradi ngahak wari sabe yaba natro? Kona sarasida kitang thudong male igise. Nahan gi thongdu daro? Natida. Ado aina di kainom ta sum hainingiba. Masi tale jil da hayaudradi aise laibam ta khangdong mandre. Hoine, adu kona hairoba. Tale jil, ibani se nungsinarase. Ha. Nang khawjaw puraido chana thana bo di puthro charasdena. Sana banatiye. Aina tale jil gi pina ba na pora ine. Kaino igi piduibo. Sel ne. Sinana tale jil ibani leina ba yum phasaba. ꯀꯩꯅꯣ ꯀꯩꯅꯣ ꯇꯩꯗꯨꯕꯣ ꯔꯇꯂꯥꯏ ꯁꯥꯏꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯌꯦꯡꯅꯤꯡꯗꯦ ꯀꯩꯅꯣ ꯍꯦ ꯉꯔꯥꯡ ꯄꯨꯄꯨꯅ ꯉꯥꯡꯕꯗꯣ ꯁꯥꯎꯕ꯭ꯔꯥ ꯁꯥꯎꯗꯦꯗ ꯑꯗꯣ ꯄꯨꯄꯨ ꯃꯃꯥꯡꯗ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯣ ꯑꯆꯨꯝꯕꯔꯣ ꯑꯆꯨꯝꯕ꯭ꯔꯥꯕ ꯑꯆꯨꯝꯕꯅꯤ ꯑꯩ ꯈꯛ ꯂꯩꯕꯗ ꯍꯥꯏꯗ꯭ꯔꯒ ꯄꯨꯄꯨꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯨꯅ ꯀꯩꯒꯤ ꯄꯨꯄꯨꯅ ꯈꯪꯍꯪꯉꯛꯄꯗ ꯑꯩꯁꯨ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯈꯪꯈꯨꯝ ꯈꯨꯝꯈꯤꯕꯅꯤ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯅꯤꯅ ꯍꯥꯟꯅ ꯐꯣꯡꯗꯣꯛꯂꯨꯔꯒ ꯇꯧꯉꯝꯕꯤꯅꯤ ꯍꯥꯏꯈꯤꯗ꯭ꯔꯅ ꯅꯐꯝꯗ ꯐꯣꯡꯗꯣꯛꯇꯕꯅꯤ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯐꯣꯡꯗꯣꯛꯂꯒꯦ ꯈꯟꯅ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤꯅꯤ ꯁꯦ ꯂꯧꯁꯤꯜꯂꯣ ꯍꯣꯏ ꯅꯪꯅ ꯐꯣꯟ ꯅꯝꯕꯔ ꯆꯠꯇꯕ ꯑꯃ ꯇꯧꯔꯦꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯥꯖꯒꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯅꯦ ꯅꯪ ꯂꯥꯏꯔꯕꯥꯛꯇ ꯌꯧꯕ ꯇꯥꯕ 이봉호 낭부 아생바도 하이바다 낭원다 거리 망제바 레이게 아이디 아두기 비디오도 아토빠 미나가 우크르바디 아이 시가도리바니 아스 나야암바부 엉따디 깔루 ꯀꯩꯗꯧꯒꯦ ꯑꯁꯦꯡꯕꯅꯤ ꯇꯥꯃꯣ ꯃꯥꯒꯤ ꯅꯝꯕꯔꯗꯅꯦ ꯑꯩꯅ ꯇꯧꯏꯗꯣ ꯃꯌꯨꯝꯒ ꯌꯥꯅꯈꯤꯗꯕꯗꯨꯗ ꯃꯥꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯍꯥꯏꯗꯣꯛꯇ꯭ꯔꯒꯗꯤꯅꯦ ꯅꯪꯗꯅꯤ ꯌꯧꯒꯗꯕ ꯑꯗꯨꯅ ꯀꯣꯛ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯣ